hailstorm ki akhoi kano se impact se masi akhoi Manipur government ki akhoi health department na phajana masi gi waiba report ma NTA da matam chana timely submit tawgadabane abo maramdi akhoi gi angang sing du gi grievances sing do moi gi relevant provision sing du da gi madu kano tawna ba justify tawna na ba madu kano taw relief phangna na ba hai tare ko adu potu tawbiram da bagi waitare ne ko akhoi Manipur gi angang sing si hariba me gi tang manga ta exam tawba numit da achoba Manipur da mukta oidriba adu makhal gi health storm ma thokhiba gi madu gi condition aduna even mai phau mutana kendan thalaga exam thabada angang sing du da leikhriba trauma adha numitul mayona khriba khoi mang khri matam disadvantages mayam do madu redress tawna ba Manipur lenga ki leriba loisang sina madu gi thabak sing do paikhat piram da ba habse ahan ba maktada masi it is very much unfortunate masi akhoi tawham thokpani ado haujikti akhoi masi gi kan outcome ji labani na grace mark ki issue se masi yam achauba phenomenal lama masi hujik oira abani na grace mark 1500 kya no ngasai do 63 da pirupa ama leigre madu na irregularities mayam che tholakpani haiba pot ama NTS na partly accept to thore abo mai atai part sing tu su soiram gadra natraga lalam gadra haiba do still adu su questionable di oiri aba ko aduma partly grace mark ki potsa masina achoba kenoma irregularities ama thorakpani haiba pot amadi accept to thore aba adu grace mark piruba student makhai se masigi amuk exam hangani hairko matam sida Manipur gi leiriba angang sing se masisu madugi khudong chabado phanghona na bagi damakta haujik su makha ta na tawba yaba kari leiriba ge habado madu akhoi legal ki perspective tagi as well as akhoi ki administrative ki oiba perspective tagi state administration dagi masigi tawba yaba sing se tawhana na ba both parents and the students organization as well as akhoi civil society organization masi akhoi kano tawba akhoi move tawba mathau tai haba pham sema ai masigi pham sigi waina thamjake duga ani subada akhoi ge India si akhoi yamna tawgalle akhoi maru oiba akhoi gi even sport ta phawba akhoi gi malpractice adagi corruption adagi ekta favoritism nepotism ma thokpagi keno se anauba nate haiba tare bako ana akhoi gi Neet ki examination gumba Neet si akhoi gi 2019 dagira auza lakpase Neet si adu mamang da AI PMT hairamba adagi masi NTA si su NTA gi mamang da CBSE na conduct to biramra adu maina leramba dagi NTA haibase akhoi gi Ministry of Education adugi makhada sigi test conduct tawna na bagi tamakta thawoina linkhat pa establish tawba 2017 da waramani establish tawba akhoi gi agency amani to hariba agency sigi magi credibility se masi yamna achoba question nama hujik thore abo amangi sahi me ama khakta akhoi gi khwaidagi highest topper se masi akhoi gi sahi amada ani gumbana topper punno oiminaba sahi amadana ahum gumbana oiminabda sahi amadana ama khaktang naga oiba ade sahi amadana mari gumbana ga oibato adagi amuka madu su 720 hariba magi highest marks score to bada tebo adumaina leirambado handaki sidaida punna 720 highest marks score to ba first position da phangba angang humpu taret punna chabak lona thore haibane ba sidi yamna akhoi apparently yam obviously akhoi kano khoi lanet khoi kano da hairaga na akhoi 𝗵𝗵𝗶𝗍 ga haigadra kari haigada musumba yam achouba kainoma pot amadi leireba legal gi achouba kainoma di issue madi leireba semai scam se sisi gi oiba visible oiba magi apparent oiba magi 𝗵𝗵𝗶𝗍 kaino do condition sing do ma adumadi ureba ani su technically impossible oiba technically impossible oiba ade ngasai grace mark ki issue amuk thokchale adege amuka madugi mathak da mafam kharadana akhoi gi BJP ki akhoi gi kanoni haye
नकनबा मीनी हाय गुजरात की अखोगी कंसल्टेंसी तौरीसे को मधु ना अखोगी ngасай기 10 lakhs ngасай기 keno piraga tawbagi khotbagi adugumbagi kenoga chu Gujarat ruling gi nagnaba kangbu sing chenara me khonara mega haiba wafam laksale Patna da uziki mi phaba koi result laktringai tani ko ma je loina pha na punda toy polai regi koi high court kharaga mukamasi case laksale regi pa hujigi all India gi waina Tamil Nadu da Andhra Pradesh da Karnataka da regi Punjab da Haryana da lange ba koi gi parents me am se regi civic body me am se lange ba to koi Manipur gi da question leak ki issue si like masi gi thoidokpa keno si ude hai taraga jo Neet ki waina ko all India gi waina question leak ki potsil la abani na are ngasai mark temper to bagi potsil la abani na exam haidu even numit tu su ngasai haina bada yaukre madu so it's also very much questionable numitu da mi gi lairiba public ki kanu du adu da magi ngasai gi exam du haidok pada lakada ba adu gi counter productive oi ba miam gi kanu du question miam gi khoi gi nin khong ba lang ba reaction miam do madu daibat taunana ba gi thong man ba ma even tang mari du yamna hathu ba masu oi ba do hathu na kari gi numit tumak da tori no haiba question si yamna reliable oi ba hangba yaba question na moina si chu thu ba lagi Manipur is effect of this in many ways effect of it is not just the question of health strong you from the table as far as I from the laksake uncle related with any point masi koi mayam gi question ne ai koi exam leak oibase question leak oibase sidasu Manipur gi students sing chumna thajari ba haiba tare ekoi je mainland nataba yam thaptung na leiba ekoi the facility mayam amu wat na hona jaraga exam thari students sing da masi injustice amane ani subada ekoi gi Gujarat thoiba thodok se consultancy amana student sing season tonga bo oja sing invigilator oina thara kan da moje lupa lakta tara pira kan student sing da mateng panghan baja sisu Manipur gi student sing da injustice amane ba ramdi fair oina exam thana bo hona riba magi challenges mayam thengnaraga masida exam thari student sing da yam chawba injustice amane ba aja masisu ani subada ahum subada makoi ngasai health strong gi question ja masisu ekoi di injustice amane ba aduga exclusively angang khara grace mark piraga ekoi da pir da baja masisu ekoi gi injustice amani another how is grace marks log thoe NT na readdress to ko matam da ada NT na log thoe grace mark log thoe adu moi the facility imperi exam amuk halaga thaning students sing di need exam thaba ya dori ba serious ko je in many ways have tare Manipur the live students sing affect to la iba question di India ki national leaders mayam si loi wangang kre opposition leader makhai si loi wangang kre adu Manipur da masigi issue je Manipur ki future oira kadu ba ha tare Manipur ki healthcare system je paira ga senara kadu ba pillar 9963 ki question ne makhoi si all India rank moi ne yamna wang ba taraga di India ki top college mayam si da lek tam phangi doi ne moi masi Manipur da leiriba sit ani ohum bai da RIMS ki CJ ki JNIMS ki natragana 𝗄𝗏𝗏 medical college ki haiba medical college ohum mari sikha ki wafam da te haiba students sing sina kariguma marks yam wang phang tare di all India rank ta moi si wang na chala kada aims tam phang doi ne ba ado sigi sida aikoi gi Manipur gi leaders sing si wang pham thokpa haiba gi wafam doni kari happening sensitive oiba issue moina adugi level da khoi gi peoples ki oiba ko khoi reaction to ya ba matang amani mase tofam thoena adumaina lawe aduga Manipur gi lairiba khoi gi politician sing sina su angasai kanona mirajna haiba da yaugre akhoi se Manipur se akhoi gi ethnic ki go issue gumba politics ki issue gumba sita oina mayam se kokse loina somam da oina yam loi changsala lai khidana ba ate issue sing se akhoi gi kok ta gi yamna akhoi serious wai da ba yamna lumna lauta ba ki akhoi kanoma kha tendency am kha akhoi gi miyam se ta lai ba dawna tawri ado hantak ki matang si da masi akhoi yam lumna lahu ba chume maram de masi lumna lahu ba chumi ha ba gi maram de Neet khakta appear tori ba students sing adu khakta na te ba masina sokhan ga dori se maram de kai na kan da akhoi ye leipak si ki system ama lei aduga system adugi manung da akhoi yamna chumna genuine noina akhoi honaraga madugi honabadugi mahai do madu system du dagi chaba phangnane na tungda asa to ga dori ba akhoi generation me amam khakta
मधुगे थाजबदु मांगकदोरिनेबा चप मानबा हौजिक मधुगे थाजब मांगकपदुना मरम ओइरगा मागी होननिंगबगी टेंडेंसी दो होननिंगबगी माइंडसेट तो मधुदे यामना अचौबा इफेक्ट तोरकदोरिनेबा ओके अंकल आई कंसर्न जे अखोय खंगे मणिपुर गी जो इक्वली मसी अखोय इफेक्ट तवे हैबसिनी स्वाइदा अखोय कमाई कई जो चंगे what can we do united अखोय करी तो चंगे देखे ngasai kanona wazan so thambibda yaukhiba अखोय मणिपुर दा डायरेक्ट तौदे हाइसे तौवे हाबदो मरमदि कइनाय कांदा अंगांग सिंगदु अखोय फंगिबा मार्कतुना मागी हाना फंगने एक्सपेक्ट तोरमबा माई प्रॉपर प्लेस ता माई फंगने एक्सपेक्ट तोरमबा मागी आसादुमति पुरा हुजिकी लाइबा क्वेश्चन लीक सिना एग्जामिनेशन के माल प्रैक्टिस सिना मसिना टोटली अखोय इफेक्ट तोरेबा सिगी इफेक्ट तोबसिदा अखोय मणिपुर की स्टूडेंट सिंग सिसु यावना पुरा इफेक्ट तोरबनेबा अनि सुबदा अखोय ग्रेस मार्क की इनजस्टिस समा अखोय लेहौरबनेबा अनि हारिबा सिंग असिदा युमफम ओरकांदा इंडिया दा लेरिबा चथरिबा हौजिकी नीट की एग्जामिनेशन कंडक्ट तौरिबा सिस्टम से मसी की जस्टिफिकेशन नमा पुरकनबा ऑल इंडिया की ओइना अखोय हौरिबा मूवमेंट सिदा अखोय मणिपुर सु यामना अचौबा स्टेक होल्डर अमोइना सिगी मूवमेंट सिगी सौ अम ओइगदबनेबा खसो अहान मनी कोसिना अनि सुबदा अखोय मणिपुर की लेरिबा स्टूडेंट सिंगसे मसी खकिदमक्ता स्पेसिफिक ओइबा मखोय जस्टिफिकेशन गिदमक्ता मणिपुर गवर्नमेंट ता मखोय तौफम थोकपा मथौसिंगदो मणिपुर गवर्नमेंट इनिशिएट तौहन्ननबा मणिपुर गवर्नमेंट ता अखोयने यामना अकनबा मूवमेंट नमा अखोय इनिशिएट तौबा मथौताय गवर्नमेंट सो मसी टाइमली इनिशिएट तौबिबा मथौताय अदुगा अहुम सुबदा अखोयगी लेरिबा पॉलिटिकल सर्कल दा लेरिबा कांगबुसिंगसे सिना मणिपुर की वनसु लेरिबा अखोयगी पॉलिटिकल सर्कल दा लेरिसे मसी अखोय रूलिंग की नत्रगा ऑपोजिशन की अदुगी खेनबा कइमता लेतना ऑल इंडिया की वना पॉलिटिकल लीडर्स मैमना नीट की पांथोइबे एग्जामिनेशन से मसे फेयर ओइते लाली मसिना तुंगी जनरेशन मैममा अंगांग मैममा नीट खक्त नतना अतै अतै फैकल्टी की एग्जाम मैम सिदसु मसिगी यामना अरानबा मेसेज अम चखरनी अखोयगी क्रेडिबिलिटी बांगखरनी अदुगा अखोयगी एजुकेशन सेक्टर सिदा स्टूडेंट सेक्टर सिदा अदुगा तुंगला होरकदोरिबा जनरेशन सिदा हमना चौबा क्रेडिबिलिटी की क्वेश्चन नमा एराइज तौरानी हाइदना इंडिया की ओइना लेरिबा पॉलिटिकल लीडर मैम अमना हाउजिंग गांगदना मसि स्ट्रांग अपोजिशन अम तौरइसे सिगे पार्ट अमोइना अखोय मणिपुर की सु लेरिबा पॉलिटिकल लीडर सिंगसे मसि कंसर्न ओहेननिंगी सि वाफम जेरोय बोइना थमजगे थैंक यू सो मच ngasi ki oina yes कल्प्रिट सिंगसे मसी बुक तौहनगदोबनी अदुगा स्टूडेंट सिंगसिगी जस्टिस फजना मागी लेरिबा स्टूडेंट सिंगसिगे ख्वाइदगी हेन फबा फेयर जस्टिस तो मधु अखोय फंगननबगी मफम जे मसेसिदा लेगदोबनी अदुगा अखोयगी एग्जामिनेशन सि मसी सि सिस्टम सि जस्टिफाई ओके थैंक यू सो मच